State asigi nauna Governor in charge oina thaupugadaba Ram Prasad Chaura siang ngasi Imphal da thungduna state lengang na taram no khrei ngasi area siagi flight da thunglakiba Governor Chief Minister Nongthomam Biren na taram no khi ngasidagi Manipur ki chakhau black rice kilo lising amarom India ki mapan Europe ki leibak sing da thadok ba hokhrei tharomadu ki makha chathar poina Chief Minister na CM gate gi flag off tawduna lamdam sigi tongan tongan ba district manga da leiba longmi chamri ga humpurong gi mafamda poppy plantation ki alternative oina hybrid cabbage maru quinoa maru amadi ginger na singba singlam thakhi International Youth Day ki thorom Youth Front Manipur People's Party MPP na sinduna Polo Ground maning da leiba party sigi conference hall da pangthokhrei Thobal district ki manung chena leiba Irong Mathak Development Committee na konma mafam singda chahi kya gi mamangdagi nisa gi polam sing leiba yonbagi thabak kya thingduna laklabasu ngasi fawba muthatpa ngamdana leiri Manipur lengang na chathariba war on drugs ki campaign adu laikai asida su sathabina ba Chief Minister da ai bacherol pisilagani haina Irong Mathak Development Committee ki President MD Riaz Piba mayumna pawmi singa unabada phongdokhrei Wangjing Tentha AC के MLA Paunam Brojen Singh Mideng Makhada Hangliba Community Home Isolation Center de Leiba Inmate Singh Dangasi BJP Mahila Morcha Wangjing Tentha Mandal gi Thomi Singna Ayuki breakfast pijaduna COVID-19 positive oibadagi awafam da tariba inmate Singh bu senariba health worker Singh police personnel Singh da mateng pangkrai